ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯇꯥꯈꯤꯕꯒ ꯇꯦꯕꯜ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯆꯪ ꯂꯥꯎꯔꯕ ꯑꯪꯒꯨꯔ 12 ꯆꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤ ꯑꯗꯣꯝ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ? ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯪꯒꯨꯔ 12 ꯆꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯁꯤꯡ ꯑꯁꯤꯗ ꯗꯥꯎ ꯌꯥꯒꯗ꯭ꯔꯥ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯁ꯭ꯄꯦꯟ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯄꯦꯅꯤꯁ ꯂꯣꯟ ꯉꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕ ꯆꯠꯅꯕꯤ ꯑꯃꯅꯤ꯫ ꯆꯠꯅꯕꯤ ꯑꯁꯤ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ ꯂꯥꯁ ꯗꯣꯁ ꯎꯚꯥꯁ ꯗꯦ ꯂꯥ ꯁꯣꯔꯇꯦ, ꯃꯁꯤꯒꯤ ꯏꯪꯂꯤꯁ ꯋꯥꯍꯟꯊꯣꯛꯅ ꯗ 12 ꯒ꯭ꯔꯦꯞꯁ ꯑꯣꯐ ꯂꯛ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯆꯍꯤ ꯅ꯭ꯌꯨ ꯌꯔ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯇꯥꯈꯤꯕꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯘꯔꯤꯒꯤ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯜ 12 ꯈꯤꯡꯂꯛꯀꯅꯤ꯫ ꯈꯤꯡꯂꯛꯂꯤꯕ ꯕꯦꯜ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯑꯪꯒꯨꯔ 12 ꯑꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯆꯥꯒꯗꯧꯔꯤꯕ ꯑꯪꯒꯨꯔ 12 ꯑꯁꯤ ꯂꯥꯛꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯊꯥ 12 ꯑꯁꯤꯕꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯤꯡꯂꯛꯂꯤꯕ ꯕꯦꯜ ꯑꯗꯨꯒ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤ ꯑꯐꯕ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯆꯍꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯊꯥꯁꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯔꯥꯎꯕꯗꯅ ꯊꯜꯂꯕ ꯆꯍꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯄꯥꯡꯊꯣꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯄꯜꯂꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯇꯥꯕꯒ ꯈꯤꯡꯂꯛꯀꯗꯧꯔꯤꯕ ꯀꯥꯡꯁꯤ 12 ꯑꯁꯤꯒ ꯃꯇꯝ ꯆꯞ ꯆꯥꯅꯅ ꯑꯪꯒꯨꯔꯁꯤꯡ ꯑꯁꯤ ꯆꯥꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯉꯝꯍꯧꯗ꯭ꯔꯤꯕ ꯑꯪꯒꯨꯔ ꯑꯗꯨꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯤꯕ ꯊꯥ ꯑꯗꯨ ꯗꯥꯎ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯍꯥꯟꯕ ꯆꯥꯔꯤꯕ ꯑꯪꯒꯨꯔ ꯑꯁꯤꯅ ꯖꯅꯋꯥꯔꯤꯒꯤ ꯑꯣꯏꯅ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯆꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯗꯥꯎ ꯌꯥꯔꯣꯏꯗꯕ ꯊꯥ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ꯫ ꯆꯠꯅꯕꯤ ꯑꯁꯤ ꯂꯦꯠ 19th ꯁꯦꯟꯆꯨꯔꯤ ꯍꯧꯔꯛꯄ 1895ꯇꯒꯤꯅ 1809 ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯈꯤ꯫ ꯆꯞ ꯆꯥꯕ ꯍꯧꯔꯛꯈꯤꯕ ꯆꯍꯤ ꯑꯗꯨꯗꯤ ꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯅꯤ ꯍꯥꯏꯕꯗꯨ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯕꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯪ ꯂꯥꯎꯔꯕ ꯑꯪꯒꯨꯔ 12 ꯅꯤꯡꯊꯤꯖꯅ ꯃꯀꯨ ꯈꯣꯛꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯦꯡꯀꯣꯠꯇ ꯅꯠꯇ꯭ꯔꯒꯅ ꯍꯩ ꯍꯥꯞꯅꯕꯒꯤ ꯄꯣꯂꯥꯡꯗ ꯍꯥꯞꯇꯨꯅ ꯊꯝꯅꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯗ꯭ꯔꯤꯗꯇ ꯂꯩꯕ ꯄꯨꯔꯇꯥ ꯗꯦ ꯁꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯘꯔꯤ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒ ꯀꯥꯡꯁꯤ 12 ꯂꯛ ꯈꯤꯡꯏ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯁꯤꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯆꯞ ꯆꯥꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯪꯒꯨꯔ ꯑꯃꯃꯝ ꯆꯥꯅꯩ꯫ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯍꯧꯗꯣꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯅꯤ ꯂꯩ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯧ ꯊꯥꯗꯨꯅ ꯆꯦꯡ ꯂꯣꯛꯇꯨꯅ ꯆꯥꯅꯕ ꯑꯃꯁꯨꯡ ꯌꯣꯟꯅꯕ ꯑꯁꯤꯒꯨꯝꯅ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯑꯌꯥꯝꯕꯁꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯑꯪꯒꯨꯔ ꯍꯥꯏꯔꯤꯕ ꯍꯩ ꯃꯈꯜ ꯑꯁꯤ ꯊꯥꯗꯨꯅ ꯑꯃꯁꯨꯡ ꯌꯣꯟꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤ ꯑꯗꯨꯃꯛ ꯂꯩ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 1895ꯇꯒꯤꯅ 1809 ꯐꯥꯎꯕꯒꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯍꯤ ꯑꯃꯈꯛꯇ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯪꯒꯨꯔ ꯊꯥꯗꯨꯅ ꯑꯪꯒꯨꯔ ꯌꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒ ꯑꯪꯒꯨꯔ ꯊꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗꯒꯤ ꯈꯔ ꯍꯦꯟꯅ ꯊꯥꯖꯤꯜꯂꯨꯕꯗꯒꯤ ꯃꯈꯣꯏꯅ ꯍꯦꯟꯖꯤꯟꯅ ꯊꯥꯖꯤꯜꯂꯨꯔꯤꯕ ꯑꯪꯒꯨꯔꯁꯤꯡ ꯑꯗꯨ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯅ꯭ꯌꯨ ꯌꯔꯁꯨ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯔꯤꯕ ꯅ꯭ꯌꯨ ꯌꯔ ꯑꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯪꯒꯨꯔ ꯑꯁꯤ ꯌꯣꯟꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯧꯃꯤ ꯈꯔꯅ ꯃꯥꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯦꯂꯤꯀꯦꯟꯇꯦ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯟꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯑꯪꯒꯨꯔ ꯑꯗꯨ ꯁꯤꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯔꯛꯈꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯃꯈꯣꯏꯅ ꯃꯥꯔꯀꯦꯇꯤꯡ ꯍꯩꯃꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯆꯍꯤꯁꯤꯡꯗ ꯁ꯭ꯄꯦꯅꯤꯁ ꯂꯣꯟ ꯉꯥꯡꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ ꯇꯞꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯗꯅ ꯂꯦꯠ 19th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯁ꯭ꯄꯦꯟꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅ꯭ꯌꯨ ꯌꯔꯁ ꯏꯚ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯔꯦꯟꯆ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯪꯒꯨꯔ ꯆꯥꯗꯨꯅ ꯁꯦꯝꯄꯦꯟ ꯊꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯆꯠꯅꯕꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯁ꯭ꯄꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯃꯁꯨꯡ ꯋꯥꯔꯀꯤꯡ ꯀ꯭ꯂꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯪꯒꯨꯔ ꯍꯥꯏꯔꯤꯕ ꯍꯩ ꯑꯁꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯂꯧꯗꯨꯅ ꯃꯈꯣꯏꯒ ꯆꯥꯟꯅꯒꯗꯕ ꯃꯑꯣꯡ ꯑꯃꯗ ꯅ꯭ꯌꯨ ꯌꯔꯁ ꯏꯚ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯪꯒꯨꯔ ꯑꯁꯤ ꯆꯥꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯐꯦꯠꯇꯪ ꯁꯦꯝꯗꯣꯛꯂꯛꯇꯨꯅ ꯆꯠꯅꯕꯤ ꯑꯁꯤ ꯍꯧꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯆꯠꯅꯕꯤ ꯑꯁꯤ ꯁ꯭ꯄꯦꯟ ꯑꯃꯁꯨꯡ ꯁ꯭ꯄꯦꯅꯤꯁ ꯂꯣꯟ ꯉꯥꯡꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁ꯭ꯄꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯂꯣꯅꯤ ꯁꯟꯗꯣꯛꯇꯨꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯅ ꯊꯝꯂꯝꯕ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯟꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯄ ꯎꯏ꯫
ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯅꯠꯇ꯭ꯔꯒꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯉꯁꯤꯒꯤ ꯃꯣꯗꯔꯟ ꯇꯥꯏꯝ ꯑꯅꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯩ ꯊꯥꯗꯨꯅ ꯃꯩ ꯊꯤꯛꯇꯨꯅ ꯌꯨ ꯊꯛꯇꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯜꯂꯛꯂꯤ꯫ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯉꯁꯤꯃꯛꯁꯨ ꯃꯈꯣꯏ ꯂꯝꯗꯝ ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯎꯟ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯘꯔꯤ ꯑꯗꯨꯅ ꯈꯤꯡꯂꯛꯄ ꯉꯥꯏꯗꯨꯅ ꯆꯠꯅꯕꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯇꯦꯂꯤꯚꯤꯖꯟ ꯆꯦꯅꯦꯜꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯇꯦꯂꯤꯚꯤꯖꯟ ꯌꯦꯡꯗꯨꯅ ꯃꯁꯤꯕꯨ ꯁꯦꯂꯦꯕ꯭ꯔꯦꯠꯁꯨ ꯑꯗꯨꯃꯛ ꯇꯧꯅꯔꯤ꯫ ꯍꯧꯖꯤꯛ ꯎꯕꯤꯈ꯭ꯔꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅ꯭ꯌꯨ ꯌꯔ ꯏꯚꯀꯤꯗꯃꯛꯇ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯔꯛꯂꯤꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯃꯍꯩꯔꯣꯏ ꯈꯔꯅ ꯃꯁꯤ ꯇꯧꯔꯕꯗꯤ ꯗꯥꯎ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯒꯤ ꯁꯛꯇꯝꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯍꯧꯗꯣꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯄꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯂꯝ ꯑꯃꯕꯨ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯀꯣꯂꯣꯅꯤ ꯑꯣꯏꯅ ꯁꯟꯗꯣꯛꯂꯝꯕ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯦꯛꯁꯤꯀꯣ, ꯑꯥꯔꯖꯦꯟꯇꯤꯅꯥ, ꯄꯦꯔꯨ, ꯚꯦꯅꯤꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯛ ꯆꯥꯎꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯁꯤꯗ ꯈꯔ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃ ꯍꯥꯏꯔꯒꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯒꯣꯋꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯄꯣꯔꯇꯨꯒꯤꯖꯁꯤꯡꯒꯤ ꯀꯣꯂꯣꯅꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯑꯃ ꯉꯁꯤ ꯇꯝꯍꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯔꯤ꯫ ꯁ꯭ꯄꯦꯅꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯂꯣꯅꯤ ꯁꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯁꯟꯗꯣꯛꯄ ꯉꯝꯂꯝꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯕ ꯐꯪꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯪꯒꯨꯔ ꯍꯥꯏꯔꯤꯕ ꯍꯩ ꯃꯈꯜ ꯑꯁꯤ ꯍꯟꯗꯛꯀꯤ ꯅ꯭ꯌꯨ ꯌꯔꯁ ꯏꯚꯀꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤꯗꯃꯛꯇ ꯂꯩꯕ ꯐꯥꯎꯕ ꯐꯪꯅꯗꯕ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯈꯤꯕ ꯍꯩ ꯃꯈꯜ ꯑꯃ ꯑꯣꯏꯈꯤ꯫ ꯂꯦꯠ 19th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯁ꯭ꯄꯦꯟꯒꯤ ꯑꯪꯒꯨꯔ ꯊꯥꯕ ꯂꯧꯃꯤ ꯈꯔꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯥꯖꯤꯜꯂꯨꯔꯕ ꯑꯪꯒꯨꯔꯁꯤꯡ ꯑꯗꯨ ꯁꯤꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯌꯣꯟꯅꯕꯒꯤ ꯍꯧꯗꯣꯔꯛꯈꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯂꯦ꯫ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯎꯟꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯌꯨꯡꯂꯤꯕ ꯘꯔꯤ ꯑꯆꯧꯕꯗꯨꯅ ꯈꯤꯡꯂꯛꯄ ꯀꯥꯡꯁꯤ ꯑꯗꯨ ꯃꯈꯣꯜ ꯇꯥꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯇꯝ ꯆꯞ ꯆꯥꯅꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯨꯞꯆꯤꯟꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯤꯛꯇꯣꯛꯇ ꯎꯕꯒꯨꯝꯅ ꯇꯦꯕꯜ ꯃꯈꯥꯗ ꯄꯥꯛꯊꯅꯩ ꯍꯥꯏꯕ ꯑꯃ ꯇꯥꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯍꯤ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯋꯥꯠꯇꯅ ꯂꯩꯕ ꯂꯝꯗꯝꯅꯤ꯫ ꯃꯁꯤꯗ ꯄꯨꯁꯤꯜꯂꯨꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯃꯁꯤꯁꯨ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕꯅꯤ꯫ ꯑꯇꯩꯗꯤ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯂꯛꯄ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯪꯒꯨꯔ ꯌꯣꯜꯂꯒꯗꯤ ꯀꯔꯕꯥꯔꯗꯤ ꯈꯔꯗꯤ ꯀꯥꯟꯅꯒꯅꯤ꯫